नुसीरब इचिल इनाउसिंग ngasi di khoi punna Allah ki achauba banda kun marina Allah bu ki bagi thodok sing punna khangmina si Hazrat Mujahid rahmatullah alayhi na sahabi sing solamba namaz adu masimangni madudi makhoina namaz ki damak hek lepa matamda Allah bu kirami Hazrat Hasan rahmatullah alayhi na namaz ki damak wuju hek tawbu matamda mahak mai thong da ahong ba mu uba fangi kana guman hanglami masi kari maram dagino hazrana khumlami achau baning thawa magi mamang da lepa matam oirakle mahak nu wuju tawraga masjid ki mai kai da chalami amasum masjid ki thong da leplaga dua sumna nirami he khuda naha ki banda naha ki thongjil yorakle हे थौजाल तौबीरी बमपु नहा की ननाई गुनाहगार असि नहा की ननाक लेपचरी अफबा मी सिंगना लमहेन बसिंगबो कोपीनबा नहाक नै खोइदि याथंग पिबिरी अदुगा तसिंगनमक नहाक ति ख्वाइदि हेन फबा जातनी अमसुंग ऐदि गुनाहगारनी अदुना थौजाल हैबा मपु नहाकना ऐगी गुनाह कोपियु मसी हायरगा मस्जिद चंगलमी Hazrat Zainul Abidin rahmatullah alayhi na numit khuding ki namaz rekat lising ama solami amasung tahajjud ki namaz yum da lairabasu natraga langphaida oirabasu kaza oikhide mahang nu wuju tabu matamda mamai lang silami amasung namaz gi damak lep matamda masa thak thang niklami kana guma man hangbada mahang na haiki nakhoi khangdabra kana gi mamang da lep libano mahang na nongma namaz sonduna leiringaida yum mai chakhalaklammi adubu mahakti adumak namaz sonduna leiki miyamna hanglubada mahakna haiki akhirat ki maina aibu dunya gi maidagi kauthok hallei mahakna haidok pirami takabbur futani tawbusing mathakta aidi angak pachalli madudi ngarang fawba amang bai sing oirami amasung hayeng na sibu oikhragani aduga ngasina takabbur tawri amuk sumahang na haidok pirami angak pagi wafamni tak tumduna mangkhragadaba yum dunya gi damaktadi miyamna wana khanari aduga lengdana leiruragadaba yum akhirat gi damaktadi karisu khanade ahingda lona sadqa tawbasi mahang na hainazaba amalla moirami sadqa lauri ba mising aduna fawba kanana piramliba sadqa no haiba khangna khide mahagna lei khidraba matungda yum chamagi khurs mahagna pibirami haiba si khangna rakhi Hazrat Ali radhiyallahu anhu gi maramde iri madudi namaz hek oirakpada mai gi kuchulang salami amasung haksang thak thak niglami kana guma man hanglubada hazrana haiki Zamin asman amasung chingjaw singna fawba puba ngam khidraba amanat adu pangthokpagi matam oirakle adu bu khangde aina mapung phana pangthokpa ngamgadra natraga ngamloidra Hazrat Abdullah bin Abbas radhiyallahu anhu na azan gi khonjel hekta abada yamna kaplami amasung yamna kappa maramdagi mahaki inna fi adu fawba chotlam aduga singli singjaw pumkhalami amasung mit ngang khalami kana guma man hangachei azan di ekhoi shutai adubu kari amata tu chungba pokte aduga na hangna asuk yamna pakhali basi kari maram dagino hazrana khumlami mojinna kari hairi hai basi miyamna khanglam labadi nungai na potha duna leiba ngamloi amasung tumning ba pokloi masi hairaga azan gi wahai khuding ma ki artha sandong na takpirami nupa mana hai aina Hazrat Junnun Misri gi matungda nong masar gi namaz solami mahagna Allah hairak matamda mahaki mathakta Allah bu ki bigingam khailai tabu khudam mamu ba fangi mahaki haksang de thawai yaudra bugumna pungpang pangna leblami amasung mahagna akbar hek hairak matamda madu bu ki bidagi aigi pungning simachen mache takhiram Hazrat Uwais Karni mingsat lairaba tabi yamani mahakari gum matamda ruku gi halatta
अहिंग नोंसोइब लेलम्मी अदुगा करिगुम मतमदा सजदागी हालत नोंगान खिरम्मी असिस रहमतुल्लाह अलैहिना हजरत हातिम बल्खी हंगी नहाक नमाज करम न सोनबगे हजरत हातिम नहाय नमाज मतम हेक ओइरकपगा अहानबा मक्तदा यामना फजन वजू तवी अदुगा नमाज सोनफमदा चंगसली मतुंगदा काबा शरीफ अइगी मांगदा लैरबगुम खल्लगा यामना निंगथीजन लेपी अदुगी मतुंगदा अइना खल्ली अइना लेपलिबसी पुनसिरात मथक्तनी ये लोमदा जन्नत अमसुंग ओइरोमदा तोजख लई मौत के फरिश्ता अइगी कोकथक्ता लई अमसुंग मसीन अइगी अरोइबा नमाजनी मसीगी मतुंगदा अतोपा नमाज अमा फावबा फंगदबा याय अइगी पुंगनिंगी हालतसु अल्लाह ताला ना खंगी मसी खल्लबा मतुंगदा यामना पिक्चन नोंजना अल्लाहु अकबर हाय अदुगी मतुंगदा आर्थसिंग अदुदा मुन्ना खंथरगा कुरान सोली अमसुंग कीन रुकू सजदा तवी अमसुंग अल्लाह के थौजाल न मसीबु कबूल तौबीगनी थाजे अदुगा इसा के असोइबसिंग अदुना कबूल तौबीरोइत्रा हाइना अकीब थमजबगा लोइनना यामना तपना नमाज लोइशनजै मखाताना असे समुग हंगी असुमना नमाज सोलगलिबासी कया यामना कुइरबगे हातिमना खुमलखी सही कुंथ्रा सूरे पाखुमसी ताबदा असिस कबलमी अमसुंग महंगना हाय अइदी असुमना नमाज अम्मा फाव सोनखिद्री मसीमसु हाय नै मदुदी हातिमगी मतम अम्मा खके जमात नमाज नानथोखी मदुद महंगम खै लैतन नुंगाइतबा पोखिरमी महाकी मरु मपांगसिंगी मनुंगदगी मी अमानी खंगना महाके जमात नानथोखिबा सिगिदमक अवाबा फोंदोक्लमी मदुद हातिमना कबलमी अमसुंग हाय करिगुमसिंग अइगी इचानुपा अमा सिरमलबा थोक्लबदी बल्ख की मी तंखाय अमना अवाब फोंदोक्नबा लागलमगनी अदुबु जमात नानथोखिबगिदमक्तदी सुमनगी मी अमानी खक लागलिबसी मियामना दिनगी अवाब असिबु दुनियागी अवाबदगी हंथना खन्नबदगिनी हजरत सैयद इब्ने मुसैब रहमतुल्लाह अलैहि ने हाय सही कुन फावबगी मनुंगदा कैदौंगैदसु अजान लाउरप मतमदा अइना हानदगी मस्जिदता लैखिदबा यावखिद्री मोहम्मद बिन वसियान हाय अइना दुनियादा पोलम अहुम खक पामी अहानबदा अइगी असोइबसिंगबु ताकपीरिबा मरु अनीसुबदा हिंगलिबा फावबा इवावादना चिंजाक फंगहनबिबा अहुम सुबदा अवारपा लैख्रबसु कोकपीगदबा अमसुंग मपुंग फाना सवा फंगदबा जमात की नमाज हजरत अबू उबैदा बिन जर्राह रज़ियल्लाहु अन्हु ना अमुखक इमाम ओइदुन नमाज सोलमी नमाज मतुंग दमहांगना हायरमी इथक्ता शैतान हौजिक लांदारम ले मदुदी अइगी थमोइदा अइना ख्वाइदगी हेना फै हाइना खलहलक्खी मरमदी ख्वाइदगी हेना फबबु इमाम ओइहन्नै अदुना मतुंगददी अमुक हन्ना अइ इमाम ओइररोय मैमुन बिन महरान ना नोंमा मस्जिद लाक मतमदा जमात लोइखिरमे इन्ना लिल्लाहि व इन्ना इलैहि राजिउन सोलग महागना हाय जमात की नमाज असिगी कानबा फंगबा अदुना अइदी इराक की निंगथौ ओइबदगी हेना पामजै समना हायरबदा मखोइगुंबा अल्लाह वाला सिंह असिगी जमात की नमाज दा तकबीरुल्लाह खक नानथोखिबा फावबदा नुमिद हुमनी फावबा मदुगी अवाबा फोंदोक्नरमी अदुगा कनागुमगे पुरा जमात नानथोखिबा ओइरबदी नुमित तरेनी फावबा नुंगाइतबा फोंदोक्लमी बकर बिन अब्दुल्लाह ना हाय करिगुम नंगना परवरदिगार मपू महाका हकथेंगना उनबा वांगांगनबा पामलबदी उना निंगबा मतमदे हेक्ता उनबा ngamgani कनागुंबा मन हंगी करमना महांगना खुमखी फजना वुजू तौ अमसुंग नमाज की नियत तौरगा खुद पुंदुना लेबु हजरत आयशा रज़ियल्लाहु अन्हा हाय अल्लाह के रसूल सल्लल्लाहु अलैहि वसल्लम अखोइगी मुंग मनुंगी मीसिंग दुआ हाइबी ताकपी अमसुंग अखोइना हंगतजबसु ताबी असुमना वारी सानै अदुबु करिगुम नमाज मतम मोइरक्लबदी अखोइगा सुखंग खंगनदबगुम तौई अमसुंग पुमनमक थादोगलमलगा थवाई हक्सांग पुनमक अल्लाह की माइकैदे वनसिनखिरमी हजरत सैयद तानोकी रहमतुल्लाह अलैहि ने नमाज हेक सोलिबा फावबा
सुक्लेप लेप्तुना महाकी मिलुदगी पिरांग सिंथरमे खल्फ बिन अयूब रहमतुल्लाह अलैहिदा कनागुम्बा मन हंगी नमाज सोलिंगैदा हयिंग सिंग असिना नंगोंदा अवाबा पीदबरा महांगना खुमलगी ऐदि नमाज दा अकायबा ओइहनगदबा पोतसिंगी हैनबी अमता थमदे लमहेनबा मिसिंगना मखोइबु थौना फै हायहन्नबगिदमक्ता पुलिस की सही कया खांगी अमसुंग मदुबु चाउथोगना लीने ngangnai aduga aina mapu mahaki mamangda leplaga karamna kari sulaitaba hayingi damakta lenggadawri bano bahzatun nufus ta iri madudi sahabi amana ahingda namaz solingaida huran ba machanglakuna sagol pu khirami mahak masa mangna madu khanghawi tawigum masung namaz kai khide kona thangda kanagum amana hangi huran badu fahauda ba karigino sahabi aduna khumlagi aina tawriba thabak namaz asina sagol adudagi yamna hena fai Hazrat Ali radhiyallahu anhu gi thodok miyamna khangnarabani madudi lanfam da pan khiba tenjai mahangna namaz solingai da satok lammi masigi khudam di matang amada mahaki faigal da tena palami masi satok na miyamna kan honakhi adubu naman ban maramoiduna mai pak pangam laktraba matamda mahangna namaz solingai da satok na khannaki mahangna nafal namaz solingai amasung sajda da leiringai da makhoi mayam na akan batenjai adu satoki mahangna namaz loirakpada manakta tilliba miyam adu da hangkhirami nakhoi mayam aigi haksang dagi tenjai satpa laklibra mayam na hangachai tenjai adu di hazrana namaz solingai da satok sakre maduda Hazrat Ali radhiyallahu anhu na makhoi da haiki aidi kari su khanghaude Muslim bin Yasir rahmatullah alayhi na namaz solam daida imung manungi mi sing da hairami nakhoi wari sanaduna layo nakhoi gi wahai sing adu aina kari amata taroi Hazrat Rabia rahmatullah alayhi na hai namaz gi damak hek lepada aingonda Allah taala na karam wahang paukhum tawgadage haiba asigi akiba poki Hazrat Amir bin Abdullah na namaz sonba matamda imung manungi mi sing na wari sanabadu tabadi lairaduna pungjau thinba fawbada kari mata khangkide kanaguma man mangonda hangki nangna namaz solingaida kariguma posak amata fawba ningsing laktabra mahangna khumki hoi aina ningsingi madudi nongmadi Allah gi darbar da lepluragani amasung jannat natraga tozakh ani yadugi manungdagi amada changluragani amuga hangachai aina hangachari badi madu nate aikhoi gi dunya gi oiba karigumba maning singlaktabra hangjabani hazrana khumki namaz solingai da nakhoi bu ning singbagi mahutta aingonda tana thinkhibana hena fai aduga masi masum hangna hairami karigumba sing akhirat ki thodok sing adu hojik mangda leirabasu aigi iman da kari amata hengalakloi maramdi au budu iman thambagum udba akhiratasu chen iman thamli nupa magi haksang da asoiba malerami madubu kakthatpa mathau tarami amasung magi marup sing na madubu mahangna namaz solingai da kakthatna ba khannarami awoiba magoina mahangna namaz solingai da mahaki haksang machet adu kakthat khirami masida mahakari mata khangkide nupa mada kanagumba man hangi nahangna namaz solingai da dunya gi wakhal lakba yaubra mahangna khumlagi namaz manungdasu lakte mapandasu lakte atopa nupa magi thodongni madudi mahangonda kanagumba nupa man hangki nahangna namaz solingai da kariguma potsing ningsing lakba yaubra mahangna paukhum piki namaz dagi hena nungsiba ningsing bayaba pot atai leiribra bahzatun nufus ta iri Allah wala magi manakta mahangna johar namaz sonduna leiringai da nupa ma laglami lagliba mehman aduna mahakbu phamduna ngairi adubu namaz loirba matungda mathang asar fawba nafal sonduna leiki mehman adu su phamduna aduma ngairi nafal namaz loirba matungda su asar gi namaz sonba mug haukre asar matungda maghrib fawba zikr da leiki maghrib solaba matungda esa fawba nafal sonduna mug leiki mehman adu su adumak ngaiduna leiri
ऐशा मतुंगदा अमुक नोंगानबा फावबा नाफन सोंदुना लैखी फजरगी नमाज मतुंगदा जिकर अमसुंग वजीफा तौदुना अमुक लैखी असुमना मुसलादा फमना ngaihaktang uiruraba matungda mit adu noira khudakta lepkhalami amasung toba istighfar tawrami amasung dua si solami tumbagi penba naidraba mit asidagi kanbinaba Allah gi mateng ni jari nupa magi thodokam iri mahang numidang hiblaga tumnaba honai atubu tumningba pokte hawgalaga namaz soli amasung faryat tawi he Allah nahakti khangli bani do dozakh ki mai buki badagi aigi mit asi tumning balai khidre masi hairaga nama sonduna ahin nong soibe yamna wan lenki nungsira wesilina housing asiguma thodok asi yamna thoki madu loina haibigi pangal di leijade aikhoina asigumba ibadat ki mahawasi khangmandaba maramdagi asigumba thodok sing asi fawba achumbani haibada chingnaba pokle adubu ahanba maktada asigumlaba thodok sing asi adukki matig yamna amasung tattana linerakli kariguma sing masibu thajadaba tarabadi itihas pumna makta thajaba amata leiraroi maramdi hawkraba thodok amabu achumbani haiba asi miyamna linerakpadagi khangnarakpa ngaktani amuksu aikhoina miyoi kaya amuk uba fangi makhoi sing adu ahing nong soiba cinema drama hall da show ama yengnanaba karigumba matamda lebna fawba lele makhoi da tumningba pokte amasung awaba fawde adu oirabadi aikhoina guna langjabagi nungaiba adubu thajaraga karigidamak ibadat tawbagi nungaiba adubuna inkar tawgadawribano asengba maksu ibadat ki thabak singdadi Allah taala na pangal thauna hapiribani aikhoina masida chingnabagi maramdi aikhoina ibadat sing asigi mahau khangdri haiba nattana karisu hainingai leite amasung balik phadriba miyoi singna balik pharaba matungi nungaiba sing adu khangde haiba se chumbani Allah taala na aikhoibo ibadat ki mahau khanghanbi boisanu sufi sing iri namaz haiba si asengba makti Allah taala ga wari sanaba amasung mahaki khuyadani zabani maramasina tarai na pangthokpa sugya yaroi namaz natna to pe ibadat singdi khara laina khandoklaba suyai madugi khudamdi zakat ki hakikati mal pithokpa mal adu irai laina pithokrabasu pithokhibagi maichak phawgani mata wasumna numi chuppa chaba thakpa amasung sohbat ki nungaiba adu thadoglaga roja heliba asisu thamoi gi apamba dubu laksinabagi damaktani aduna irai laina roja hen khiba thoklabasu madugi kanaba fangani tawigum masung namaz gi ayamba sarukti zikr amasung quran gi tilawatni masida karigum thausadaba thoklabadi nijaba amasung wari sanaba kauraroi haibadi arum horiba mina choiron lon bagum thoklagani maramdi ayamba matamda pungning da leibo afam madu asigumba tanja asida masa mathan nata leitonda thoklagi amasung madu da karisu wadi amasung kanaba su phangde mata wasumna subnagi namaz gi haynabi ama leikhibadagi pungning sangdana sonba namaz aduda namaz gi wahai sing adu khan thaba leitana chindagi thoklagi pramanamadi atumba mina choiron lonbada ataba misingna makhoida haiba natte khanba dugumna soliba namaz adubu Allah taala na sumagi damak sonba namaz ni khanbide maramasina ngamjaba makai cheksin namasung mapung phana namaz sonaba kanna honaminasi karigumba hawkraba Allah wala singna son khiba namaz adum namak sonba ngamdrabasu angamba mongda tangai fadna son gadabani kanagumba singna fazana sonba ngamdrabadi sondabana hena fai haina khanba sidi Saitan gi akan bado kani amasung aran bani subson mak sondabadagidi angamba mongda sonbaduna yamna hena fai maramdi subson sondabadu damaktadi azab yamna kalli kadai fawano haibabo nama sondabu misak adu kafirni haina alim singi manungdagi jamaat amana fatwa piri tawbatabu namaz gi hak sing adu mapung phana pangthongnaba amasung aikhoigi ithak khanba singna
सोनखिबा अदुगुमना सोनबा ngamnaba kanna honafum thoki Allah Taala na mahaki thawjaldagi madugi pangal pina bibu oisano amasung yamdrabada asigumba mahangna kabul tawbigidaba namaz amatadi punsigi manungda yawhan bisano